ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯋꯥꯍꯪꯇꯨꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯏꯆꯝ ꯆꯝꯅ ꯍꯧꯖꯔꯛꯄ ꯁꯅꯥꯊꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯡꯁꯤꯊꯣꯏꯗ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯇꯕꯗ ꯅꯠꯇꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯏꯀꯥꯏꯕ ꯄꯤꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯌꯦꯡꯕ ꯆꯠꯅꯕꯒꯤ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯎꯅꯔꯒ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯟꯅꯕ ꯃꯅꯤꯊꯣꯏꯅ ꯆꯤꯊꯤ ꯑꯃ ꯄꯤꯔꯝꯕꯗꯒꯤ ꯅꯨꯡꯁꯤꯊꯣꯏꯅ ꯂꯦꯞꯄꯒ ꯌꯦꯡꯍꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯃꯌꯥꯝ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯅꯨꯡꯁꯤꯊꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯤꯠꯅ ꯑꯅꯤꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯌꯦꯡꯉꯛꯑꯒ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯥꯝꯕ ꯉꯝꯗꯕ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯀꯞꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯟꯖꯤꯟꯕꯤꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯎꯕꯗꯨ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯁꯨꯝ ꯀꯞꯄꯤꯁꯤꯕꯨ ꯅꯃꯥꯏꯗꯤ ꯀꯥꯏꯗ꯭ꯔꯣ ꯅꯥꯎꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯊꯣꯏ ꯅꯥꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯐꯠ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯍꯦꯛꯇ ꯄꯟꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯀꯅꯥꯅꯣ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯨꯏ ꯁꯥꯗꯅ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯤꯗꯨꯕꯨ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯜꯂꯤꯕꯅꯣ ꯅꯨꯡꯁꯤꯊꯣꯏ ꯅꯪ ꯉꯁꯤꯗꯤ ꯅꯪ ꯌꯥꯝ ꯍꯩꯒꯠꯂꯦꯅꯦ ꯍꯥ ꯍꯣꯏ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯗꯞꯇꯨꯗ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯧꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯕꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯔꯒ ꯆꯤꯡꯈꯤ ꯃꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯄꯨꯝꯕ ꯇꯨꯝꯍꯠꯂꯕ ꯅꯨꯡꯁꯤꯊꯣꯏꯅ ꯅꯥꯎꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛꯀꯁꯨ ꯊꯥꯈꯤ ꯃꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯈꯤ ꯃꯗꯨꯗ ꯅꯥꯎꯕꯗꯨ ꯅꯨꯡꯁꯤꯊꯣꯏꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ ꯑꯗꯨꯒ ꯉꯁꯥꯏ ꯃꯅꯤꯊꯣꯏꯅ ꯄꯤꯔꯝꯕ ꯆꯤꯊꯤ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯈꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯊꯣꯏ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯇꯁꯦꯡꯅ ꯑꯁꯣꯏꯕꯅꯤ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯀꯥꯏꯕꯁꯤ ꯐꯪꯖꯕꯅꯤ ꯑꯩꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤ ꯏꯁꯥꯁꯨ ꯐꯤꯕꯝ ꯆꯥꯗꯦ ꯃꯄꯥ ꯌꯥꯎꯗꯅ ꯌꯣꯛꯄ ꯃꯆꯥ ꯑꯩꯅꯕꯨ ꯀꯌꯥꯝ ꯐꯔꯨꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯩꯗꯤ ꯊꯥꯖ ꯅꯪꯒꯤ ꯅꯉꯥꯟꯗ ꯉꯥꯎꯖꯕ ꯅꯨꯡꯉꯤꯟꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏꯗ ꯀꯩꯝꯇꯁꯨ ꯍꯥꯏꯔꯔꯣꯏ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯃꯤ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯨꯝꯕ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤꯁꯛ ꯊꯦꯡꯅꯗꯕ ꯑꯣꯏꯕꯤꯌꯨ ꯐꯔꯦ ꯑꯩꯒꯤ ꯑꯉꯥꯎꯕꯒꯤ ꯆꯣꯏꯜ ꯑꯁꯤꯕꯨ ꯇꯥꯕꯤꯕ ꯄꯥꯕꯤꯕ ꯃꯄꯣꯛ ꯑꯁꯤꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯗꯤ ꯅꯨꯡꯁꯤꯊꯣꯏ ꯅꯪ ꯇꯁꯦꯡꯅ ꯑꯩꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯕ꯭ꯔꯥ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗꯨ ꯄꯥꯔꯨꯕꯗ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯐꯝ ꯈꯪꯗꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯣ ꯄꯥꯏꯔꯒ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯃꯍꯥꯛ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯤ ꯃꯌꯥꯝꯗꯨ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯅꯩ ꯁꯣꯝꯗꯅ ꯅꯨꯡꯁꯤꯊꯣꯏ ꯕꯥꯠꯔꯨꯝꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯥꯔꯒ ꯃꯀꯣꯛꯀ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯄꯦꯟꯅ ꯀꯞꯆꯔꯛꯏ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯝꯃ ꯁꯣꯕꯤꯇꯥꯗꯨ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯧꯔꯛꯏ ꯅꯨꯡꯁꯤꯊꯣꯏ ꯅꯪ ꯀꯩꯗꯧꯔꯦ ꯍꯥ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯇꯥꯕ꯭ꯔꯣ ꯅꯨꯡꯁꯤꯊꯣꯏ ꯏꯅꯝꯃ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯍꯨꯃꯥꯡ ꯁꯧꯕꯗꯨꯗ ꯏꯔꯨꯖꯔꯝꯕꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯑꯩ ꯂꯣꯏꯔꯒ ꯊꯣꯔꯛꯑꯒꯦ ꯏꯅꯝꯃ ꯉꯥꯏꯈꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯥꯒꯤ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯔꯝꯃꯤꯁꯦ ꯍꯥ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯏꯅꯝꯃ ꯑꯩ ꯁꯣꯏꯕꯗꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯇꯥꯃꯣꯆꯧꯗ ꯑꯃ ꯂꯩꯍꯜꯂꯣ ꯍꯥꯏ ꯂꯩꯕꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯅꯪꯅ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯏꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯅꯝꯃ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯃꯁꯤꯗꯤ ꯍꯥꯏ ꯄ꯭ꯔꯞ ꯊꯣꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯝ ꯑꯗꯨ ꯆꯠꯈ꯭ꯔꯤ ꯁꯣꯝꯗ ꯅꯨꯡꯁꯤꯊꯣꯏꯗꯨ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯕꯥꯠꯔꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ
ꯇꯨꯝꯗꯨꯅ ꯂꯩ ngahan makai tawdaba mawong ama torokpa aduda mayamdo ipa pakhanai asomna nungsi thoina leiringai magi manakta magi mama manama laktuna kari tawre haiduna hanglari adubu nungsi thoina masa nungaiti wa ngangningde haiduna tumina leikhi masidagi nungsi thoigi mamana nungsi thoigi mamanabi singda phone tawduna nungsi thoisi kari tawkhige haiduna hangki maduda nungsi thoigi mamanabi sing aduna college thokibasing amati ngasiki thokdok punamak tamlakhi madu punamak khanglaba matung nungsi thoigi manama amadi mamana mahapu thenjinbikhi asomna matamdu hawkri mathangi nongan bada sana thoidu mapalamda magi mamogi manakta satnabaki sem saraklei aduga ichen amati mani thoisu laktuna sana thoina satnabaki sem saribaduda mating pangsilari asomna senba langba loiba matung sanathoi isan manithoi amati sanathoi ki mama makhoi mari airport ta laklei somda nungsithoi su sanathoi bu amuktang unajaduna mana lankhiba singatu ngakpiyu haige khanduna mahaksu ika iki punamak thadoktuna sanathoi gi yumda laklei adubu sanathoi di leiramdrei maduda nungsithoina sanathoi hoigi yumthang nabada leiba mi amada sanathoi hoi kadai da chikhrabage haina hangki maduda miyo yeduna mahakti ngasi mapalamda layengba satnabagi airport ta chakkhre haiduna khumlakhi wadu tabada nungsithoi airport tamna amuk laklei adubu mahangna airport jorokpada plane ama paikhatkibado ukhi nungsithoi singnaba amaga loinana airport lomda prap chensil lakpada isan amadi sanathoi gi mama ado airport taki thorakpa ukhi madu ubada nungsithoina prap changsinduna isan dasana thoi chakhrabro ai maga muktang unage so please amuktu nasage nungsithoi nang kitang thiengkhre hojik pai khiba flight to dasana thoi yaukhrabani wadu tabada nungsithoi yamna penjakhidi tasengna mahakti sana thoina chakkataba nimitu khanghau tabani maramaduna mahak sana thoiga thingnakhidi nungsithoi mamai non tharaga kaplaga chakkhige tawi maruda sana thoigi mamana ibema nangna kana maruda isana ima masi akhoi college ta taminabani mamingna kadi kauba ima nungsithoi nati ima nuksiri kaubuni ma ibema nangdi kadai dagino kaisu khalunuda hayeng mana pharaga thuraklaga aikhoi amuk pullaga loredana ko hoi ima adudi ai amuk chalukhige hoi aikhoi su sanana bathok libani chamin hakrasi asomna hanaduna makoi punna thokmin rakli aduga ichanga sanathoi mama gadi makoina tonglakpa gari aduda adumak chakhrei adubu nungsi thoidi sanathoina tongduna paikhiba flight adugi maikai jengduna mapi sinthaduna leiri dasana thoi nang pharaga haluko nangna pharaga halakpada nangi wahangtugi pakhum aina soidana pigani ai dana halapado ngairamgaduni ko asomna nungsi thoidu sanathoina chakkiba maikai ado yenglamlaga kapna jumlomda gari do asum thori mahakna asumna thorokpada traffic jam oibana maram oiraga gari singdo khamdun leiri adubu nungsi thoidi wakhal amada manglaga lakpana mayamna khamlibadu udabagum tawki maramatuna mahak asum thogjil lakpada karomdagi no khanghaudana nakan amadagi thogjil lakpa okto amana thombadagi mahak kyan adumak mangkhri adubu mahak sibamakti sihaudri mahakna kyan lakpada mahak hospital da leiramki magi manakta mama amadi manam masu leiramki maduda nungsi thoina ai karamna sida leiramlibuno haina hangi maduda mamana accident thokpadagi mafam masida layeng lamlibani haiduna khungki maduda nungsi thoina mabu kanana pukhallamlibano haina hangaki maduda nungsi thoiki mamana mayamna pukhalambani haina khungki madugi matung nungsi thoisu yamna sokpan natte haiduna yumda putharakle numit adugi numidangni manithoi amati isan phone wari sanari damanithoi dasana thoidu tungkhrabo tungkhre madi ngasaina he jorpaga ko ngawi haiduna dum tungkhrabani adu nangbu chak charabo hoi chari adu damani thoi ngasai nungsi thoi do airport ta mala ami madi karigi laiba ati kedogi harijano khangdi aduda imanane kanano na hangi
ꯑꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗꯗꯤ ꯈꯨꯝꯐꯝ ꯈꯪꯒꯗꯅ ꯅꯨꯡꯁꯤꯔꯩ ꯀꯧꯏꯅ ꯍꯥꯏꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯍꯥꯏꯖꯤꯜꯂꯤꯕ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯑꯒ ꯏꯃꯥꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯈꯖꯥꯏ ꯊꯥ ꯊꯥ ꯂꯥꯎꯕꯗꯨꯗ ꯄꯥꯛ ꯂꯥꯎꯅ ꯁꯦꯠꯆꯤꯜꯂꯗꯤ ꯀꯌꯥꯝ ꯄꯦꯅꯤ? ꯍꯣ ꯑꯗꯣ ꯑꯩꯁꯨ ꯈꯪꯗꯅꯅꯦ ꯏꯃꯥꯗꯅ ꯅꯨꯡꯁꯤꯔꯩ ꯀꯧꯏꯗꯅ ꯍꯥꯏꯔꯤꯕ꯫ ꯑꯃꯨꯛ ꯐꯨꯔꯨꯅꯤ ꯍꯥꯏꯗꯅ ꯃꯁꯛ ꯈꯪꯗ꯭ꯔꯁꯨ ꯃꯃꯤꯡꯗꯤ ꯈꯪꯕꯅꯤ꯫ ꯃꯤꯡꯗꯣ ꯍꯥꯏꯔꯨꯔꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ? ꯈꯪꯅ ꯆꯩꯅꯕ ꯊꯣꯛꯑꯒ ꯃꯌꯥꯝ ꯀꯨꯝꯍꯩ ꯑꯣꯏꯅꯕ꯭ꯔꯣ? ꯑꯣ ꯐꯔꯦ ꯐꯔꯦ, ꯀꯣꯛ ꯂꯩꯕꯤ ꯅꯣꯏꯒꯅꯦ ꯀꯣꯛ ꯂꯩꯇꯕ ꯑꯩꯈꯣꯏꯒꯗꯤ ꯀꯗꯥꯏ ꯃꯥꯟꯅꯔꯛꯀꯗꯒꯦ? ꯑꯗꯣ ꯊꯝꯃꯒꯦ꯫ ꯇꯨꯝꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯦꯕ꯫ ꯍꯣꯏꯗ ꯃꯅꯤꯊꯣꯏ ꯇꯨꯝꯃꯣ꯫ ꯑꯗꯣ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯔꯛꯎꯀꯣ꯫ ꯐꯥꯎꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯗꯤ ꯁꯣꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯗꯥ ꯃꯅꯤꯊꯣꯏꯁꯤꯗꯤꯕ꯫ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯆꯟ ꯑꯃꯗꯤ ꯃꯅꯤꯊꯣꯏ ꯐꯣꯟꯗꯨ ꯊꯝꯅꯈꯤ꯫ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯈꯜꯂꯤ, ꯏꯆꯟ, ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ, ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈꯤ꯫ ꯅꯪꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯗꯨꯅ ꯇꯨꯝꯂꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯇꯨꯝꯃꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏꯅ ꯏꯆꯟꯒꯤ ꯀꯣꯂꯦꯖꯇ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯣ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ 12ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯕꯦꯟꯇꯔ ꯑꯃꯗ ꯅꯥꯎꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯟꯗꯨꯅ ꯌꯨ ꯊꯛꯂꯤ꯫ ꯃꯗꯨꯗ ꯅꯥꯎꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯥꯎꯕꯗ, ꯚꯥꯏ, ꯅꯨꯡꯁꯤꯊꯣꯏꯗꯨ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯖꯔꯦꯍꯦ꯫ ꯃꯥꯅ ꯅꯪꯒ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤ ꯅꯈꯨꯠꯇꯒꯤ ꯃꯅꯤꯃꯨꯛꯇ ꯐ꯭ꯔꯦꯛ ꯐ꯭ꯔꯦꯛ ꯂꯥꯎꯕ ꯑꯃ ꯇꯥꯈꯤꯕꯒꯨꯝꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯒꯨꯂꯤ ꯂꯩꯕꯤꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣই ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦꯕꯁꯦ꯫ ꯚꯥꯏ, ꯀꯝꯗꯧꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯒꯨꯂꯤ ꯂꯩꯔꯤꯕ? ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯠ ꯄꯥꯠ ꯇꯧꯔꯒ ꯏꯃꯥ ꯅꯥꯔꯦ ꯈꯔ ꯍꯥꯏꯖꯟ, ꯂꯥꯏꯔꯤꯛ ꯂꯩꯒꯦ ꯈꯔ ꯍꯥꯏꯖꯟ, ꯁꯦꯟ ꯂꯧꯊꯣꯛꯑꯒ ꯒꯨꯂꯤ ꯆꯥꯕ ꯅꯠꯇ꯭ꯔꯣꯅꯦ ꯚꯥꯏ? ꯍꯩ ꯉꯥꯏꯈꯣ, ꯒꯨꯂꯤ ꯆꯥꯕ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯒꯨꯂꯤ ꯌꯣꯠꯄ ꯍꯥꯏꯒꯗꯕꯅꯤ꯫ ꯆꯨꯝꯃꯤ ꯚꯥꯏꯅ ꯍꯥꯏꯗꯣ꯫ ꯃꯥꯅ ꯁꯦꯟꯗꯨ ꯄꯨꯊꯣꯛꯑꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯆꯥꯔꯣꯏꯗ꯫ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯃꯥꯡꯍꯜꯂꯝꯕꯅꯦꯕ꯫ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯥꯎꯕꯅ, ꯌꯥꯔꯦ ꯚꯥꯏ ꯃꯌꯥꯝ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅꯅꯦ ꯎꯗꯕ ꯑꯗꯨꯅ ꯊꯣꯛꯏꯕꯅꯤ꯫ ꯌꯥꯝ ꯀꯥꯏꯅꯔꯛꯈꯤꯅꯤ, ꯌꯥꯝ ꯀꯥꯏꯅꯔꯛꯈꯤꯅꯤ꯫ ꯏꯃꯥ ꯏꯄꯥ ꯐꯥꯎꯕꯅꯦ ꯃꯇꯠ ꯃꯇꯠ ꯇꯠꯅꯔꯛꯈꯤꯅꯤ꯫ ꯌꯥꯝ ꯋꯥꯠꯂꯤ꯫ ꯚꯥꯏ ꯅꯥꯎꯕ, ꯅꯪꯅ ꯍꯥꯏꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯅ ꯅꯪꯕు ꯍꯨꯟꯗꯣꯛꯑꯝꯕꯗꯤ ꯅꯪꯕꯨ ꯅꯤꯁꯥ ꯆꯥꯏ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯨꯟꯗꯣꯛꯑꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯅꯪꯅꯗꯤ ꯕꯨꯗꯨꯅꯤꯅ ꯈꯪꯉꯣꯏ꯫ ꯑꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ, ꯍꯧꯖꯤꯛ ꯁꯅꯥꯊꯣꯏꯗꯨ ꯃꯄꯥꯟ ꯂꯝꯗ ꯂꯥꯌꯦꯡꯕ ꯆꯠꯈ꯭ꯔꯦꯗꯅ꯫ ꯑꯁꯤ ꯆꯠꯈ꯭ꯔꯦꯕ? ꯃꯥꯗꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯒ ꯊꯣꯔꯛꯑꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯀꯔꯤ ꯄꯤꯖꯥ ꯐꯤꯂꯝꯒꯤ ꯀꯥꯏꯀꯨꯟ ꯑꯣꯏꯕ ꯊꯕꯛꯇꯨꯕꯨ ꯀꯔꯤꯕ ꯚꯥꯏ? ꯑꯣ MCS, ꯍꯣ MCS꯫ ꯉꯥꯏꯈꯣꯅꯦ, MCS ꯍꯥꯏꯕꯗꯤ ꯀꯩꯅꯣ? ꯚꯥꯏ ꯅꯪ ꯑꯗꯨ ꯈꯪꯗ꯭ꯔꯣ? ꯈꯪꯗꯦ꯫ ꯑꯩ ꯍꯥꯏꯒꯦꯁꯦ, MCS ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤ ꯀꯣꯏꯂꯥ ꯁꯥꯔꯚꯤꯁ ꯍꯥꯏꯕ꯫ ꯑꯣ ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯑꯣꯏꯔꯒ ꯂꯥꯛꯑꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯅꯥꯊꯣꯏꯗꯨ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯚꯥꯏ ꯅꯥꯎꯕ ꯅꯪ ꯀꯥꯎꯊꯣꯛꯑꯝꯃꯒ ꯆꯠꯈꯤꯕꯅꯤꯅꯦ ꯚꯥꯏ꯫ ꯅꯪꯗꯤ ꯑꯗꯨ ꯀꯃꯥꯏ ꯈꯪꯉꯤꯕ? ꯑꯩ ꯍꯥꯏꯒꯦꯁꯦ, ꯁꯅꯥꯊꯣꯏꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯅꯨꯡꯁꯤꯊꯣꯏ ꯏꯌꯥꯔꯄꯣꯔꯠꯇ ꯁꯅꯥꯊꯣꯏ ꯊꯤꯟꯕ ꯌꯥꯎꯏ꯫ ꯃꯗꯨ ꯑꯩꯅ ꯏꯌꯥꯝꯕ ꯍꯥꯕꯗꯨꯜꯒꯤ ꯃꯅꯥꯛꯇꯒꯤ ꯄꯣꯠ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄꯗ ꯊꯦꯡꯅꯩꯅꯤ꯫ ꯃꯥꯅꯒ ꯁꯅꯥꯊꯣꯏꯅ ꯄꯥꯏꯈꯤꯕ ꯄ꯭ꯂꯦꯟꯗꯨ ꯌꯦꯡꯉꯒ ꯀꯞꯄꯒ ꯃꯌꯨꯝ ꯍꯟꯈꯤꯕꯗꯣ ꯑꯩ ꯃꯤꯠꯃꯛꯅ ꯎꯍꯧꯔꯤꯕꯅꯤ ꯚꯥꯏ꯫ ꯑꯗꯨꯅ ꯚꯥꯏ, ꯃꯥꯅ ꯅꯪ ꯀꯥꯎꯊꯣꯛꯑꯝꯃꯤꯁꯦ ꯁꯅꯥꯊꯣꯏ ꯅꯨꯡꯁꯤꯕꯒꯤꯅꯤ, ꯅꯤꯁꯥ ꯆꯥꯕꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯚꯥꯏ꯫ ꯑꯣ, ꯃꯥꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯑꯣꯏꯔꯦ꯫ ꯐꯩ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯁꯅꯥꯊꯣꯏꯁꯦ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦꯗꯅ꯫ ꯀꯃꯥꯏ ꯍꯥꯠꯇꯣꯏꯕ? ꯑꯣꯏꯔꯣꯏ ꯀꯣ, ꯍꯟꯗꯛ ꯃꯥꯅ ꯊꯣꯔꯛꯄꯗꯗꯤꯅꯦ ꯃꯃꯤꯠꯁꯨ ꯎꯔꯅꯤ, ꯐꯨꯅꯔꯦ ꯃꯥꯅ ꯉꯝꯅꯤ, ꯅꯪ ꯑꯣꯏꯅ ꯑꯃꯨꯛ ꯁꯣꯛꯀꯅꯤꯅꯦꯀꯣ꯫ ꯍꯦꯔꯥ ꯚꯥꯏ, ꯅꯨꯄꯥ ꯃꯆꯥꯅꯤ, ꯐꯥꯒꯤꯔꯣꯏꯁꯦ꯫ ꯆꯍꯤ 2 ꯍꯦꯟꯅ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯔꯕꯅꯤ꯫ ꯑꯩꯅ ꯍꯥꯠꯂꯅꯤ ꯍꯥꯏꯔꯗꯤ ꯍꯥꯠꯂꯗꯕꯅꯤ꯫ ꯌꯥꯔꯁꯦ, ꯕꯤꯍꯥꯔꯤ ꯑꯝꯇ ꯐꯝꯃꯨꯁꯦ, ꯃꯤ ꯂꯣꯏ ꯌꯦꯡꯉꯛꯏꯃꯤ꯫ ꯀꯥꯟꯗꯦ, ꯍꯌꯦꯡ ꯅꯨꯡꯁꯤꯊꯣꯏꯗꯨ ꯀꯣꯂꯦꯖ ꯂꯥꯛꯀꯅꯤꯗꯅ, ꯑꯗꯨꯗ ꯃꯥꯁꯤ ꯐꯥꯔꯁꯤ, ꯑꯗꯨꯒ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏꯗꯕꯅꯤ꯫ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯊꯥꯗꯣꯛꯀꯗꯕꯅꯤ꯫
ꯑꯗꯨ ꯑꯣꯏꯔꯗꯤ ꯚꯥꯏ ꯅꯥꯎꯕ ꯅꯨꯡꯁꯤꯊꯣꯏꯁꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯔꯦꯗꯅ ꯌꯥꯏ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯖꯜꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯁꯤꯊꯣꯏꯕꯨ ꯐꯥꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯅꯈꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯃꯇꯝꯗꯨ ꯀꯣꯂꯦꯖ ꯀꯥꯟꯅꯔꯛꯄ ꯃꯇꯝꯅꯤ ꯃꯅꯤꯊꯣꯏꯗꯨ ꯗꯨꯀꯥꯟꯗꯒꯤ ꯀꯣꯂꯣꯝ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯃꯗ ꯂꯦꯞꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯗꯨ ꯄꯔꯞ ꯆꯪꯏ ꯑꯗꯨꯒ ꯗꯥ ꯃꯅꯤꯊꯣꯏ ꯀꯩ ꯂꯩꯔꯝꯃꯤꯅꯣ ꯑꯩꯔꯣ ꯀꯣꯂꯣꯝ ꯂꯩꯔꯝꯃꯤꯅꯦ ꯑꯣ ꯑꯗꯨ ꯗꯥ ꯁꯅꯥꯊꯣꯏꯗꯨ ꯑꯥꯗ ꯐꯖꯅ ꯂꯩꯍꯧꯔꯕꯣ ꯂꯩꯍꯧꯔꯦ ꯑꯗꯨꯗꯤ ꯆꯠꯂꯦꯀꯣ ꯑꯝꯇ ꯉꯥꯏꯈꯣ ꯗꯥ ꯃꯅꯤꯊꯣꯏ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯃꯥꯒꯤ ꯅꯝꯕꯔ ꯂꯩꯔꯒꯗꯤ ꯑꯝꯇ ꯄꯤꯔꯛꯎꯕ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯁꯨꯝ ꯋꯥ ꯑꯃ ꯍꯪꯅꯤꯡꯕ ꯃꯥ ꯊꯣꯔꯛꯑꯒ ꯍꯥꯏꯌꯣ ꯌꯥꯏꯗꯅ ꯔꯘꯨ ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯉꯜꯂꯤꯗ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯦ ꯅꯨꯡꯁꯤ ꯄꯨꯟꯅ ꯁꯥꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯍꯦ ꯑꯁꯣꯝꯅ ꯃꯅꯤꯊꯣꯏꯗꯨ ꯀꯣꯂꯦꯖ ꯔꯣꯝꯗ ꯆꯠꯈꯤ ꯃꯗꯨ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯗꯣ ꯃꯍꯥꯛꯁꯨ ꯀꯣꯂꯦꯖ ꯔꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯅꯥꯎꯕꯗꯨ ꯐꯠ ꯂꯥꯛꯑꯒ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯟꯗꯣꯛ ꯑꯩ ꯆꯠꯀꯦ ꯏꯟꯊꯣꯛꯑꯃꯤꯅꯦ ꯑꯗꯨꯗꯤ ꯃꯈꯨꯠ ꯍꯦꯛꯇ ꯐꯥꯔꯒꯦ ꯑꯁꯨꯝꯅ ꯅꯥꯎꯕꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯣ ꯐꯥꯗꯨꯅ ꯌꯥꯜꯂꯨꯕꯗ ꯅꯨꯡꯁꯤꯊꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯣꯛꯑꯒ ꯅꯥꯎꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯕꯒꯤ ꯃꯃꯥꯟꯅꯕ ꯑꯇꯩꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯏ ꯇꯧꯔꯤꯕꯁꯤꯡꯗꯨ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯥꯎꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯐꯥꯗꯨꯅ ꯐꯨꯔꯝꯃꯤ ꯃꯔꯛꯁꯤꯗ ꯃꯅꯤꯊꯣꯏꯁꯨ ꯌꯥꯎꯔꯤꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤ ꯄꯥꯎ ꯑꯗꯨ ꯃꯊꯪ ꯇꯥꯟꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯥꯎꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯕꯨ ꯀꯣꯂꯦꯖꯇꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯄ꯭रेꯁꯔ ꯄꯤꯔꯛꯄꯗꯒꯤ ꯅꯥꯎꯕ ꯑꯃꯗꯤ ꯅꯥꯎꯕꯒꯤ ꯈꯣꯡꯕꯨ ꯑꯗꯣ ꯀꯣꯂꯦꯖꯇꯒꯤ ꯇꯥꯟꯊꯣꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯥꯎꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯅꯥꯊꯣꯏ ꯃꯃꯤꯠꯁꯨ ꯐꯖꯅ ꯎꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯥꯈꯤꯕ MCS ꯑꯦꯛꯖꯥꯝ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯂꯦ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯅꯥꯊꯣꯏ ꯃꯇꯝ ꯀꯨꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯑꯃꯗꯤ ꯃꯥꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯈꯤꯕ ꯃꯜꯂꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯏꯆꯟ ꯃꯅꯤꯊꯣꯏ ꯑꯃꯗꯤ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯥꯕꯨ ꯑꯣꯛꯄ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯁꯅꯥꯊꯣꯏꯒꯤ ꯐꯣꯟꯗ ꯑꯟꯀꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯂꯥꯛꯈꯤ ꯅꯝꯕꯔ ꯈꯪꯗꯕ ꯑꯗꯨꯗ ꯁꯅꯥꯊꯣꯏ ꯑꯍꯥꯟꯕꯗꯗꯤ ꯄꯥꯏꯈꯠꯈꯤꯗꯦ ꯑꯗꯨꯕꯨ ꯃꯦꯁꯦꯖꯇ ꯐꯣꯟ ꯑꯃꯨꯛꯇ ꯄꯥꯏꯕꯤꯔꯛꯎ ꯍꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯒ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯇꯧꯔꯛꯏ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯐꯣꯟ ꯑꯗꯨ ꯋꯥꯈꯠꯂꯒ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯅꯨꯡꯍꯤꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯗꯥ ꯁꯅꯥꯊꯣꯏ ꯑꯩꯅꯦ ꯅꯨꯡꯁꯤꯊꯣꯏꯅꯦ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯃꯤꯡ ꯑꯗꯨꯒ ꯇꯥꯕꯗ ꯁꯅꯥꯊꯣꯏ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯗꯥ ꯁꯅꯥꯊꯣꯏ ꯑꯩ ꯗꯥ ꯁꯅꯥꯊꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯏꯕꯥꯅꯤ ꯑꯃꯨꯛꯇ ꯎꯅꯁꯦ ꯌꯥꯒꯗ꯭ꯔꯣ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯌꯥꯏ ꯀꯥꯏꯗ ꯎꯅꯁꯤꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯎꯅꯒꯗꯕ ꯃꯐꯝ ꯑꯗꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯣꯟꯗꯨ ꯊꯝꯅꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯅꯨꯡꯁꯤꯊꯣꯏ ꯁꯅꯥꯊꯣꯏꯕꯨ ꯎꯅꯖꯕ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯛꯂꯒ ꯁꯅꯥꯊꯣꯏꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯁꯣꯝꯗꯅ ꯁꯅꯥꯊꯣꯏꯗꯨ ꯃꯥꯁꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯄꯨꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯅ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯃꯃꯥꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯆꯕꯥꯟ ꯊꯥꯔꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯊꯣꯏꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯀꯅꯥꯃꯠꯇꯅ ꯔꯤꯁꯤꯞ ꯇꯧꯈꯤꯗꯦ ꯃꯁꯤꯗꯒꯤ ꯍꯟꯖꯤꯟ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯋꯥꯈꯠꯂꯤ ꯃꯗꯨꯗ ꯏꯆꯟꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯩꯔꯛꯏ ꯃꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯑꯩꯅꯤꯅꯦ ꯃꯥꯗꯣ ꯃꯤ ꯑꯃ ꯎꯅꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯅꯦ ꯍꯥꯏꯅ ꯈꯨꯝꯈꯤ
ꯃꯗꯨꯗ ꯏꯆꯟꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ ꯃꯗꯨꯗ ꯏꯆꯟꯅ ꯏꯃꯥ ꯀꯅꯥ ꯎꯅꯕꯅꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯈꯪꯗꯦ ꯆꯕꯥꯟꯒꯤ ꯆꯕꯥꯟ ꯊꯥꯔꯨꯒꯦ ꯍꯥꯏꯔꯝꯃꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯗ ꯏꯆꯟ ꯐꯣꯟꯗꯨ ꯊꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯅꯥꯊꯣꯏꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯁꯣꯝꯗꯅ ꯁꯅꯥꯊꯣꯏꯅ ꯂꯦꯞꯄꯒ ꯅꯨꯡꯁꯤꯊꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯄꯗ ꯅꯨꯡꯁꯤꯊꯣꯏꯅ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯈꯜꯂꯛꯄ ꯑꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯁꯣꯔꯣꯛ ꯑꯗꯣ ꯂꯥꯟꯈꯤ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯅ ꯁꯣꯔꯣꯛ ꯂꯥꯜꯂꯛꯄ ꯑꯗꯣ ꯏꯆꯟꯅꯁꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯏꯆꯟꯅ ꯑꯁꯤꯗ ꯂꯩꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯌꯥꯡꯅ ꯊꯧꯔꯛꯄ ꯀꯥꯔ ꯑꯃꯅ ꯁꯅꯥꯊꯣꯏꯕꯨ ꯊꯣꯝꯒꯥꯏꯈꯤ ꯑꯗꯨꯒ ꯀꯥꯔ ꯑꯗꯣ ꯌꯥꯡꯅ ꯊꯧꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯆꯟ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯗ ꯏꯆꯟꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈꯤ ꯑꯗꯨꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯗꯥ ꯁꯅꯥꯊꯣꯏꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯁꯣꯏꯅ ꯍꯥꯠꯀꯗꯕꯅꯤ ꯏꯆꯟ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ ꯑꯩꯁꯨ ꯗꯥ ꯁꯅꯥꯊꯣꯏꯕꯨ ꯋꯥꯍꯩ ꯑꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯈꯤ ꯃꯁꯤꯗꯒꯤ ꯁꯅꯥꯊꯣꯏ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯀꯠꯇꯨꯅ ꯄꯨꯈꯤ ꯏꯆꯟꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯤꯊꯣꯏꯗꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯟꯈꯤ ꯁꯣꯝꯗ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗꯤ ꯉꯝꯈꯤꯗꯦ ꯍꯧꯖꯤꯛ ꯁꯅꯥꯊꯣꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅꯅꯕ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯃꯗꯨꯗ ꯏ ꯕꯣꯇꯜ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯏꯆꯟꯗꯒꯤꯁꯨ ꯏ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯊꯣꯏ ꯑꯃꯗꯤ ꯏꯆꯟꯒꯤ ꯃꯃꯥꯍꯣꯏꯁꯨ ꯂꯥꯛꯂꯦ ꯃꯗꯨꯗ ꯏꯆꯟꯗꯤ ꯄꯨꯡꯉꯛ ꯉꯛꯏ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯀꯃꯥꯏ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯏꯆꯟꯅ ꯑꯣꯄꯔꯦꯁꯟ ꯂꯣꯏꯈ꯭ꯔꯦ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯏꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ICU ꯋꯥꯔꯗꯇ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯊꯝꯁꯤ ꯍꯥꯏꯗꯨꯅ ꯊꯝꯈꯤ ꯃꯁꯤꯗꯒꯤ ꯃꯅꯤꯊꯣꯏ ꯏꯆꯟ ꯑꯃꯗꯤ ꯏꯆꯟꯒꯤ ꯃꯃꯥꯍꯣꯏꯁꯨ ꯄꯨꯂꯞ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯏꯆꯟꯅ ꯃꯅꯤꯊꯣꯏꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯊꯣꯔꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯊꯣꯔꯛꯑꯒ ꯃꯅꯤꯊꯣꯏꯅ ꯀꯩꯗꯧꯔꯦ ꯏꯆꯟ ꯑꯁ ꯀꯃꯥꯏꯅꯅꯣ ꯅꯪꯅ ꯏꯃꯥ ꯍꯣꯏ ꯄꯨꯔꯛꯏꯁꯤꯕꯣ ꯍꯣ ꯑꯩꯅꯅꯦ ꯅꯣꯏꯗ ꯂꯩꯔꯤꯉꯩꯗꯅꯤ ꯅꯪꯅꯅꯦ ꯁꯅꯥꯊꯣꯏ ꯁꯣꯛꯑꯦ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯑꯗꯒꯤ ꯏꯕꯥꯅꯤꯅ ꯁꯥꯟꯅꯕꯗꯣ ꯋꯥꯔꯤꯗꯣ ꯃꯨꯟꯅ ꯇꯥꯕꯗꯨꯗ ꯃꯣꯏꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯁꯤꯅꯤ ꯃꯗꯨꯗ ꯏꯆꯟꯅ ꯑꯁ ꯅꯪꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯌꯥꯝꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗ ꯃꯅꯤꯊꯣꯏꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯗꯨꯗ ꯏꯆꯟꯒꯤ ꯃꯃꯥꯅ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯗ ꯏꯆꯦ ꯗꯥꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯨꯔꯅꯣ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯊꯋꯥꯏꯁꯦ ꯏꯋꯥꯗ ꯋꯥꯏ ꯑꯗꯣ ꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯏꯆꯟ ꯅꯪꯅ ꯀꯟꯕꯤꯔꯛꯄꯅꯤ ꯏꯃꯥ ꯀꯔꯤ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯏꯃꯥ ꯅꯃꯧ ꯑꯣꯏꯔꯒ ꯁꯤꯡꯒꯗꯕꯅꯤ ꯀꯩꯅꯣ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯅꯣꯛꯅꯩ ꯃꯁꯤꯗꯒꯤ ꯃꯅꯤꯊꯣꯏꯅ ꯃꯌꯥꯝ ꯆꯥꯅꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯍꯦꯜꯂꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯖꯤꯡꯂꯝꯕ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯗꯨ ꯃꯅꯤꯊꯣꯏꯅ ꯎꯈꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯄꯔꯞ ꯇꯥꯟꯅꯈꯤ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯐꯅꯌꯥꯝꯅ ꯂꯥꯞꯈ꯭ꯔꯤ ꯑꯗꯨꯒ ꯑꯣꯛꯇꯣ ꯑꯃ ꯐꯥꯔꯒ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯅꯤꯊꯣꯏꯅ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯇꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯁ ꯃꯁꯤꯒꯤ ꯒꯥꯔꯤ ꯁꯤꯗꯤꯕ ꯊꯟꯖꯥꯁꯤꯗ ꯌꯥꯔꯣꯏꯗꯝꯃꯤ ꯄꯥꯏꯔꯒ ꯂꯪꯒꯦꯕꯨ ꯂꯨꯝꯃꯤꯅꯦ ꯁꯥꯏꯀꯜ ꯑꯣꯏꯔꯗꯤ ꯐꯗꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯁ꯭ꯇꯥꯔꯠ ꯍꯧꯅꯕ ꯍꯣꯠꯅꯕꯗꯒꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯑꯣꯛꯇꯣ ꯑꯗꯣ ꯇꯥꯟꯅꯔꯛꯏ ꯑꯗꯨꯒ ꯑꯣꯛꯇꯣ ꯑꯗꯣ ꯈꯥꯝꯈꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯅꯨꯄꯤ ꯑꯗꯣ ꯅꯨꯡꯁꯤꯊꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯑꯗꯣ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏꯗ ꯑꯩ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯀꯔꯤꯒꯤ ꯕꯦꯝꯃ ꯋꯥꯔꯔꯣꯏ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯔꯕꯅꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯩꯃꯥ ꯅꯪꯅ ꯁꯅꯥꯊꯣꯏ ꯄꯥꯝꯃꯤꯗꯅ ꯍꯥ ꯑꯩꯅ ꯏꯆꯟ ꯄꯥꯝꯕ ꯑꯗꯣ ꯃꯕꯥꯅꯤ ꯂꯨꯍꯣꯡꯈ꯭ꯔꯗꯧꯔꯦ ꯑꯗꯣ ꯃꯕꯥꯅꯤꯅ ꯃꯤꯔꯥꯏꯕꯤꯔꯕ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯈꯜꯂꯨ ꯙꯃꯅꯤꯊꯣꯏ ꯍꯥꯎꯅꯦ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯦ ꯑꯩꯒꯤ ꯒꯥꯔꯤꯁꯤꯗ ꯁꯠ ꯀꯥꯈꯠꯂꯛꯑꯣ ꯑꯗꯨꯝ ꯌꯥꯔꯦ ꯍꯣꯏ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏꯒꯤ ꯒꯥꯔꯤꯗ ꯅꯨꯡꯁꯤꯊꯣꯏ ꯀꯥꯈꯠꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯅꯤꯊꯣꯏꯅ ꯒꯥꯔꯤ ꯑꯗꯣ ꯃꯅꯤꯊꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯊꯧꯈꯤ
ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯊꯃꯣꯏꯗ ꯈꯜꯂꯤ ꯁꯅꯥꯊꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩ ꯗꯥ ꯃꯅꯤꯊꯣꯏꯒ ꯆꯠꯂꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯅꯤꯊꯣꯏꯗ ꯉꯥꯊꯈꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯑꯁ ꯅꯍꯥꯟꯅ ꯅꯨꯄꯤ ꯊꯤꯖꯔꯝꯗꯧꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯣ ꯊꯧꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯅꯤꯊꯣꯏꯗ ꯏꯆꯟꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯇꯥꯔꯤꯕ ꯄꯥꯎꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯪꯉꯛꯏ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯆꯨꯝꯂꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏꯒꯤ ꯑꯅꯥꯕꯁꯨ ꯍꯪꯅꯈꯤ ꯃꯗꯨꯗ ꯏꯆꯟꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯃꯅꯤꯊꯣꯏꯅ ꯈꯕꯔ ꯄꯥꯈꯤ ꯃꯗꯨꯗ ꯄꯥꯎ ꯑꯃ ꯌꯥꯎꯔꯝꯈꯤ ꯃꯗꯨꯗꯤ ꯍꯟꯗꯛ MCS ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯅꯥꯎꯔꯦꯝ ꯁꯅꯥꯊꯣꯏꯕꯨ ꯒꯥꯔꯤꯅ ꯊꯣꯝꯂꯝꯂꯕ ꯃꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯊꯧꯈꯤꯕꯗꯒꯤ ꯃꯌꯥꯝꯅ ꯇꯥꯟꯅꯕꯗ ꯒꯥꯔꯤ ꯑꯗꯨꯅ ꯃꯥꯟ ꯄꯣꯔꯛꯄ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯁꯤꯔꯤ ꯑꯁꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤꯊꯣꯏꯅ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯈꯨꯀꯥꯄꯤ ꯀꯥꯄꯤ ꯑꯗꯨꯒ ꯁꯤꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯗ ꯅꯅꯥꯎꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯣꯏꯔꯝꯈꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯈꯪꯂꯤ ꯃꯈꯣꯏꯅ ꯁꯅꯥꯊꯣꯏꯕꯨ ꯍꯥꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯏꯊꯥ ꯊꯥꯖꯗꯅ ꯊꯨꯡꯂꯈꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯏꯆꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ